ngasi phongkhiba tungan tungan ba manipuri si phungsing digi maroi ipausing myamna thamjegi ahanbada loinabi amasum macha mari halaba matung matomta sijakhre tabada yamna nuwaitaba madi aki tujung ba pokpa thawdo ama oina Tamil Nadu gi Tiruvannamalai district ki manungsanba Senpham talukta nupa manama ki loinabi nupi amadi macha mari halaba matung macha matomta sijakhre hadi police ki report matung ina thawdo adura laikhidraba nupa adugi maming Palani Shami say nipuga mga kawi, mahak law miya mani, mahak yumthang nariba miya sing na imong aduda, sing na bakara laybidagi polis ta paupiki, polis na yumadura sangsin na yeng lubada matay mana o madi masa mari siram kibani. Adabu say mapalom surabi masa nupi amadi hinglamba thengna badagi hospital kotuna treatment sa thari. Karimarang bidamag Palani Shami na mahaki loinabi amasum masa mari hat kibano haipigi matangda hauju pawi oinadi sapsana kang mangamdri. Thawdo asigi matangna police na case ma register tawkhibaga loinana thijinbagi thabak sataba hokre amaromda loan gi Senpham sengdokpa ngamdabadagi palani simina nupi amadi macha sing hatlaba matung matomta sijakhibu oiramba yai haide hensu pausna makhatana phongdorakli makha satharak poina to papamana Chief Justice Sanjay Kumar amasum Justice Kotishwarbu Supreme Court ki judge amasum Chief Justice oinaba recommend tawkre Mamang say English singaniga kunga matugi February taragani to the High Court of Manipur gi Chief Justice oina appointment pirakibadagi February taragamari English singaniga kunga matugi pharmacy purakiba Puliguru bench Sanjay Kumar PB Sanjay Kumar bu Supreme Court of India gi judge oina bigidama ngasi pangthokiba Supreme Court Collegium gi mi phamna recommend tawkiba Chief Justice ahmamasum Justice anigi manungda yakhre hari Amaramda High Court of Manipur gi judge oiramadagi kumja English singaniga taragani pani October taraga mathoida Guwahati High Court transfer tokiba numai kapam Kotishwar buna Jammu and Kashmir amasum Ladakh ki Chief Justice oina appointment pinabagi dama recommend tawkre Supreme Court Collegium gi ngasi pangthokiba mi phamna Supreme Court ki judge oinabagi dama recommend tokiba atopa Justice singdi Rajasthan High Court ki Chief Justice Pankaj Mithal Patna High Court ki Chief Justice Sanjay Karol, Patna High Court ki Judge Ansataun Aman Ullah amasum Allahabad High Court ki Justice Manoj Misrani. Aduga High Court singi Chief Justice sing oina ba recommend tawbuda yawkiba singna Uttarakhand High Court ki Justice Sanjay Kumar Mishra buna Jharkhand High Court ki Chief Justice oina ba recommend tawkiba loinana Kerala High Court ki Justice K Binod Chandra Babuna Guwahati High Court ki Chief Justice oina recommend tawki Panmayabadi Justice and Kotishwar Guwahati High Court transfer tawkroba matung kumja English singaniga kungi September kunga mathoidagina January mapan English singaniga kunga mathoi fawba Guwahati High Court ki acting Chief Justice oina appointment pikhibaga loinana May mapan English singaniga kungani thoidagi June kungani thoi English singaniga kungani thoi fawbasu High Court asigi acting Chief Justice oina appointment piduna thabak purakhibani kumja English singamaga samapan humfuga humdoida pokhiba Jammu and Kashmir amasum Ladakh ki Chief Justice oina bagitam recommend tawraba mak High Court of Manipur gi Justice oidringaida Manipur gi Advocate General su oiramkhibani hanisu pawsna makatari atopa pawmana National Anthem saklingaida lepkhate haibagi damak BJP na hunduna ngangkhre Bihar gi ningtham mifam hawdokpa numita House ta National Anthem saklingai manungda Congress legislature manamasagi pampamdagi hawgotana adumak phamduna laikhibagi thawong adubu BJP na akan mamongna yaningdaba phongdokhibaga loinana Congress MLA adubu hunduna ngangkhre hadi BJP MLA Neeraj Singha Bablu na phongdokhibada Congress MLA Abidur Rahmana Makhongi anaba mana maram oiraga National Anthem saklingai manungda hawgotkidabani haina phongdorakli adubu masagi sei yangkaiga mangarum suraba MLA sina session hawdopigi angan masaruk state asigi laikhidraba politician singda ikai khumna utuna minute ani tumina leptuna laikhiba adurati mak masasu yawki National Anthem saklingai manungda makhongnai haiduna masagi pampamdagi hawgotkidaba miyoy mana mataw kramna awaba phongdopigi thoromda hawgolaklibano mataw kramna maki anaba du khudakta phakibano haina hangkibaga loinana Congress MLA gi thawong adudi National Anthem bu ikaiba pibani hainasu pausna makhatana phongdorakli amaramdana sainana matam pumbur tawangna miyeng thamli Sashi Tharur
Sainana matam pumada laiba asigi awang nongpok state singi manungda ama oiriba Arunachal Pradesh ki tawang da ehenba miyeng thamli maram aduna hiramashigi matang da Indiana matam pumada yamna section ma mathau tai haina hanagi Union Minister of State for Foreign Affairs oiramlaba Congress lusingba Shashi Tharoor na phongdorakli hiramashigi mari leinana mangna makhatana phongdokhibada Sainana tawang da sei kyagi mamangdagi ahenba miyeng thamduna lakli haibis khudimangna khangnaraba wapamamani adubu laiba asigi thauna pharaba army singna section ngak senbadagi sainana ka henba thabak thoram sing sathaba ngamdabani laiba asigi mipum khudimangna Indian Army gi damak matam pumbada lepli malem gi miyam da Indian Army gi mathauna khangan baga loinana laiba asigi mipum khudimangna amadi lairiba political party khudimangna Indian Army gi damak amata oina lepli haiba khangan gadabani hairensu paushin makhatana phongdorakli Loisulakpoina to papa manamo Australia ki Queensland state nongoi kapada police ani yauna miyoi taruk Sijakhre Australia ki Queensland state thukiba nongoi kapaki thaudo amada police officer ani yauna miyoi taruk sikhibaga loinana hauji investigation satari haina police na leba pu numita phongdokhre thaudo de ningthokaba numiki nungthil the Western Downs ta thukibani Police officer mari na miyema mangkhibagi investigation gi mari lenana Wembila gi Wens Road laiba property ma yengsinana boganaki makoina property yaukshilakpada khulai pabe miyoi kangbu mana police officer ani Matthew Arnold Seikun gatru amasum Russell Macro Seikun ma panbu nungmaina kaptuna ki khangawduna sataraki banungmai ki attack aduda misam kya su sikhi numai kapaduda asu apan nanglaba police officer ani hospital pukhatuna lekanaki makhoi gi phibam nungsa thiningai oidi haina hospital gi authority singna phongdoraki offender singni hairiba nupa ni amasum nupi ani ningthokaba numiki numidang pung tara makhai gi matungna police ka khuthonabada nungmaina panduna siki so hairi thawdok thokpham adugi akoibida emergency laukthokhibaga loinana property aduda crime scene ni haina thetuna mafam aduda mi sangba thingki National Broadcaster ABC News ki matungina makhatana notice thoktriba phawba local miyoi singyum dagi thoktanaba khanganki thawdok thokpham aduda ambulance kya sikauki Police Commissioner Katrina Carroll na phongdokhibada thawdo si hawkiba matam khara sida Queensland's Police Service na thiengnaba supnagi thawdo amada mi masing khwaidagi yamna siriba thawdoni masina police ki thabakta tamangamdaba khudongthiba kya le habis uli Queensland's Police Union gi General President Ian Libers na miyat adu yamna tamthiba mong atamna na sataki haina phongdoki Maki matungina police na mangkiba miyoi amaga mari leinana lakpa call amada response tawkibani aikoina property atu de hek sanction kibaga mathong manam khangdana lepanaidana numai kapthuraki makhoida khanba natraga khut hanbagi khudongsa ba phawba leikide hairenisu paushin makhatana phongdorakli hauskoina di myam pausu matang se lusinjarage amasu myam puna no update ngamina sainasu channel sugi mekedi su myam famna thamjari